ꯍꯧꯖꯤꯛ ꯁꯤꯔꯤꯌꯥꯗ ꯑꯣꯏꯔꯤꯕ ꯃꯥꯗ꯭ꯔꯦꯗꯤ ꯒꯖꯥ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯁꯤ ꯃꯈꯩꯁꯤꯒꯤ ꯄꯥꯎ ꯈꯔꯇꯪ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯝꯒꯦ ꯑꯗꯨ ꯂꯥꯏꯚꯁꯨ ꯊꯣꯛꯂꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤ ꯊꯕꯛ ꯈꯖꯤꯛꯇꯪ ꯆꯤꯟꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇ ꯁꯤꯔꯤꯌꯥꯗ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯌꯥꯝꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛꯇꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯕ ꯐꯤꯕꯝ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯁꯦ IDFꯀꯤ ꯇꯔꯐꯇꯒꯤ ꯑꯗꯣ ꯑꯌꯥꯝꯕꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯁꯦ ꯃꯐꯝ ꯑꯅꯤ ꯈꯛꯇꯅꯤ ꯃꯐꯝ ꯑꯅꯤꯁꯤꯗꯤ ꯄꯨꯔꯥ ꯃꯈꯣꯏꯒꯤ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯣꯏ ꯑꯣꯏꯗꯅ ꯑꯃꯅꯕꯨ ꯁꯤꯔꯤꯌꯥꯒꯤ ꯂꯇꯥꯀꯤꯌꯥ ꯑꯃꯗꯩꯗꯤ ꯇꯥꯔꯇꯨꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯖꯔꯥꯏꯜꯒꯤ ꯇꯔꯐꯇꯒꯤ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯂꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯝꯒꯤꯁꯨ STSꯀꯤ ꯇꯔꯐꯇꯒꯤꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯂꯥꯛꯏ ꯑꯗꯨꯅꯕꯨ ꯀꯔꯤ ꯁ꯭ꯇꯦꯠꯃꯦꯟ ꯍꯥꯏꯕꯗ ꯏꯖꯔꯥꯏꯜꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯁꯤꯗ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤ ꯃꯥꯗ꯭ꯔꯦꯗꯤ ꯍꯤꯖꯕꯨꯜꯂꯥ ꯃꯈꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯈꯩꯗꯨꯗ ꯂꯥꯟꯁꯤ ꯇꯥꯈꯤꯕꯅꯤ IDFꯀꯤ ꯇꯔꯐꯇ ꯍꯧꯖꯤꯛꯇꯤ ꯁꯤꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯅꯤ STSꯀꯤ ꯈꯨꯠꯇꯅꯤ ꯁꯤꯔꯤꯌꯥꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯈꯨꯠꯇꯅꯤ ꯁꯤꯔꯤꯌꯥꯁꯤ ꯍꯧꯖꯤꯛ ꯑꯗꯨ ꯁꯤꯗ ꯏꯖꯔꯥꯏꯜꯅ ꯁꯤꯒꯤ ꯃꯊꯪꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯝ ꯇꯧꯕꯩꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯖꯥ ꯕꯣꯒꯠꯄꯩꯗꯃꯛꯇ ꯃꯥꯕꯨ ꯔꯦꯗꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯃꯆꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯁꯤꯔꯤꯌꯥꯒꯤ ꯇꯔꯐꯇꯒꯤ ꯀꯔꯤꯒꯥꯏꯕꯤ ꯏꯖꯔꯥꯏꯜꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤ ꯂꯩꯍꯧꯕ ꯅꯍꯜꯒꯤ ꯃꯈꯣꯏꯒꯤ ꯃꯥꯗ꯭ꯔꯦꯗꯤ ꯍꯤꯖꯕꯨꯜꯂꯥꯒꯤ ꯒ꯭ꯔꯨꯞ ꯑꯗꯨ ꯃꯈꯩꯗꯨꯗꯅꯦ ꯂꯥꯟ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇꯕ ꯒ꯭ꯔꯨꯞꯀꯤ ꯃꯈꯨꯠꯇ ꯇꯥꯈꯤꯅꯤꯔꯥ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ STSꯀꯤ ꯇꯔꯐꯇꯒꯤ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯤꯔꯤꯌꯥꯗꯒꯤ ꯍꯤꯖꯕꯨꯜꯂꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯤꯖꯕꯨꯜꯂꯥꯒ ꯁꯤꯔꯤꯌꯥꯒ ꯍꯧꯖꯤक ꯃꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯏꯔꯥꯟꯒ ꯃꯔꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦꯗ ꯁꯤ ꯋꯥꯐꯝꯁꯦ ꯃꯗꯨ ꯍꯧꯖꯤꯛꯇ ꯄꯣꯂꯤꯇꯤꯛꯁꯁꯦ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯁꯥꯟꯅꯔꯛꯑꯕ ꯏꯔꯥꯟꯒꯤ ꯇꯔꯐꯇꯒꯤꯁꯨ ꯑꯗꯩꯗꯤ ꯏꯖꯔꯥꯏꯜꯒꯤ ꯍꯧꯖꯤक ꯒꯣꯂꯥꯟ ꯍꯥꯏꯠꯇꯒꯤꯁꯨ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯅ ꯁꯤꯔꯤꯌꯥ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯟꯈ꯭ꯔꯦ ꯃꯥꯗ꯭ꯔꯦꯗꯤ 80% ꯃꯈꯣꯏꯒꯤ ꯅꯦꯚꯦꯜ ꯑꯗꯩꯗꯤ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯐꯣꯔꯁ ꯃꯥꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝ ꯐꯦꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯅꯤꯡꯉꯥꯏ ꯐꯦꯛꯇ꯭ꯔꯤ ꯃꯥꯗ꯭ꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯥꯗ꯭ꯔꯦꯗꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯀꯦꯃꯤꯀꯦꯜ ꯃꯈꯣꯏꯒꯤ ꯋꯦꯄꯟꯁ ꯑꯗꯨꯒꯗꯨ ꯂꯣꯏꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯗꯨꯅ ꯑꯃꯦꯔꯤꯀꯥ ꯀꯩꯅꯣꯝꯅ ꯏꯖꯔꯥꯏꯜꯁꯤꯅ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯕ ꯁꯤꯔꯤꯌꯥꯁꯤ ꯄꯨꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯪꯒꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯃꯆꯥ ꯃꯁꯨ ꯄꯥꯏꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯤꯗꯨꯅꯤ ꯍꯧꯖꯤꯛꯀꯤ STS ꯍꯥꯏꯅ ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯦꯡꯗꯒꯤ ꯍꯧꯅ ꯏꯌꯥꯔꯀ꯭ꯔꯥꯐꯇꯒꯤ ꯍꯧꯅ ꯂꯣꯏꯅ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯗꯅꯕꯨ ꯋꯦꯁ ꯕꯦꯡꯛꯁꯤꯗ ꯖꯦꯅꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯊꯦꯡꯅꯔꯤ ꯖꯦꯅꯤꯟꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯋꯦꯁ ꯕꯦꯡꯛ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝ ꯕ꯭ꯔꯤꯒꯦꯗꯁꯦ ꯖꯦꯅꯤꯟ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯝꯕꯤꯗꯅ ꯈꯨꯠꯂꯪ ꯈꯨꯠꯂꯥꯅꯤ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯔꯤꯁे ꯖꯦꯅꯤꯟꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅ ꯃꯁꯤꯗ ꯐꯦꯁ ꯇꯨ ꯐꯦꯁ ꯀꯥꯞꯅꯕꯁꯨ ꯀꯣꯠꯊꯣꯛ ꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯑꯦꯕ ꯑꯗꯩꯗꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯂꯥꯟ ꯃꯌꯥꯝꯁꯤꯡꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯁꯤ ꯀꯩꯅꯣꯝꯒꯤ ꯇꯔꯐꯇꯒꯤ ꯑꯦꯛꯁꯦꯁꯀꯤ ꯇꯔꯐꯇꯒꯤ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯇꯧꯈꯤ ꯑꯗꯨꯒꯤ ꯄꯥꯎꯗꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨ ꯉꯁꯥꯏ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯐꯖꯅ ꯃꯌꯥꯝꯗ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯊꯕꯛꯅ ꯀꯩꯅꯣꯝ ꯈꯖꯤꯛꯇꯪ ꯇꯧꯗꯅ ꯑꯁꯨꯕꯤꯙꯥ ꯑꯣꯏꯗꯅ ꯃꯗꯨ ꯖꯦꯅꯤꯟ ꯑꯗꯩꯗꯤ ꯖꯕꯂꯤꯌꯥ ꯑꯁꯤꯅꯆꯤꯡꯕ ꯃꯐꯝ ꯈꯔꯗꯅꯕ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯁꯤ ꯖꯕꯂꯤꯌꯥꯁꯤꯗ ꯉꯔꯥꯡꯁꯨ ꯇꯧꯏ ꯉꯁꯤꯁꯨ ꯇꯧꯏ ꯖꯕꯂꯤꯌꯥ ꯀꯦꯝꯞꯁꯤꯗꯅꯦ ꯑꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯇꯧꯅꯔꯤ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯀꯩꯅꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯕꯥꯁꯁꯤꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯇꯧꯅꯔꯤ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯦꯖꯔꯤꯟ ꯑꯦꯛꯁꯦꯁꯁꯤꯗ ꯃꯈꯣꯏꯒꯤ ꯍꯁꯤꯞ 111 ꯃꯤꯁꯥꯏꯜ ꯈꯔ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯔꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯞꯁꯤꯟꯈ꯭ꯔꯕ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯜ ꯀꯥꯁꯤꯝ ꯃꯥꯗ꯭ꯔꯦ ꯑꯜ ꯀꯨꯗꯨꯁ ꯑꯜ ꯑꯛꯁꯥ ꯃꯥꯗ꯭ꯔꯦꯗꯤ ꯃꯨꯖꯥꯍꯤꯗꯤꯟ ꯃꯥꯗ꯭ꯔꯦꯗꯤ ꯎꯃꯔ ꯑꯜ ꯀꯥꯁꯤꯝ ꯁꯤ ꯃꯈꯩꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯒꯥꯔꯤ ꯑꯗꯨꯒꯨꯝꯕ ꯚꯤꯍꯤꯀꯦꯜ ꯃꯥꯗ꯭ꯔꯦꯗꯤ ꯁꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯣꯏꯍꯜꯈꯤꯕ ꯑꯗꯩꯗꯤ D9 ꯕꯨꯜꯗꯣꯖꯔ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯋꯦꯁ ꯕꯦꯡꯛ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛ ꯑꯌꯥꯝꯕꯗ ꯒꯥꯖꯥꯗ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯒ ꯋꯦꯁ ꯕꯦꯡꯛ ꯁꯣꯝꯗꯅꯤ ꯑꯗꯩꯗꯤ ꯔꯐꯥꯁꯤꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯁꯤ ꯇꯧꯅꯩ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯦꯛꯇꯤꯞꯅꯤ ꯂꯣꯏꯅ ꯑꯦꯛꯇꯤꯞꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯁꯤꯁꯐꯤꯌꯥꯔꯒꯤꯁꯨ ꯋꯥꯁꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯝꯁꯤ ꯇꯧꯅꯔꯤꯕ ꯃꯁꯜ ꯃꯅꯨꯡꯗ ꯑꯗꯩꯗꯤ ꯁꯣꯝꯗꯅꯕꯨ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯇꯔ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯃꯥꯁꯀꯤ ꯄꯥꯔꯇꯤ ꯑꯗꯩ ꯃꯈꯣꯏꯒꯤ ꯃꯣꯁꯥꯗꯀꯤ ꯂꯤꯗꯔꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯁꯐꯤꯌꯥꯔꯁꯦ ꯑꯊꯨꯕꯗ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨꯁꯨ ꯅꯩꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯂꯥꯟꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯧꯅꯔꯤ ꯑꯜ ꯀꯥꯁꯤꯝꯒꯤ ꯇꯔꯐꯇꯒꯤꯁꯨ ꯃꯈꯣꯏꯒꯤ ꯀꯗꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯥꯛ ꯑꯗꯨꯅꯆꯤꯡꯕ ꯑꯗꯩꯗꯤ ꯃꯈꯣꯏꯒꯤ ꯁꯣꯜꯖꯔ ꯄꯨꯅꯤꯡꯉꯥꯏ ꯒꯥꯔꯤ ꯑꯗꯨꯅꯆꯤꯡꯕꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤቭ ꯑꯣꯏꯍꯟꯈꯤꯕ ꯑꯗꯩꯗꯤ ꯑꯜ ꯀꯨꯗꯨꯁꯀꯤ ꯇꯔꯐꯇꯒꯤ
मासिनबु एक्सप्लोसिव डिवाइस मिलिट्री महोई असिजु गारी तनी महोई मिलिट्री पुबो महोई आईडीएफ की लानमी पुबो गारी अदुई मथक्ता मादरे दि सोमदनबु बलाता कैंप हरिब मदे सिटी सिजु नाबलुस्तनी सिदसु मखोई मिलिट्री गारी की जीप मखोई जीप गारी दो अदुई मथक्ता नाबा आयाम एक्सप्लोसिव अदरैदी रॉकेट लॉन्चर असिन चिंग कापचलिसे अदुम लेरे लान की पाव अदरैदी हौजिक हाइबु अरांग आइगी ताउदरी थिंदो उरे मादु ताउदरी यावन वाम खा हिरमी कना कनानो खंगदी फेसबुक त मयाम ngang nyai खंगी बरे याकोइदी फेसबुक से ददु याम एक्टिव ओइदे दु कना कनानो खंगदे करी हाइनि वरे द हाइजनिंग द्रे दम होय मरम द होय गुंबुग मानबो याम नते अदु मैगी पाव से दम पीदन लैत्रगे मराना ngang नि दो ngang दिनि अदु फिलिस्तीन मनुंग दसु एयर स्ट्राइक तौदना इजराइल ने याम साथीना अखोगी मिचम से याम साथीना कनुम से तौगी मिचम से याम साथीना हल्ली मादु सोय मयाम द हाइजरके अल जजीरा के तरफ तगी नि पाव मयाम लाई मखोइना सिदा तौखरिसी होजिकी गाजा मनुंग सिदा मखोइना इजराइल की महोगी कनो इजराइल की एयर स्ट्राइक त मी कुंथ्रा पूरा दर्जन सिबगी वानी नालकी मौंगी पावनी कुसे असुम तौदना हौजिक कनोम सिदा अखोगी स्कूल अमखक्ता यूएन ना कनोम तो गाजा मनुंगदा सिदा मी कुलनी इजराइल की बॉम्ब द सीरीज इजराइल ने एयर स्ट्राइक तौदा सुम तौदना मिचम से यागम सियाबो गाजा मनुंग से द मिचम सिफ्तन ते मादुगा अरांग हलगी लान थेंगनपसिदा सोइदमकी इजराइल की मी यागम सिरमगनी लान मी करेगा अरांग हलगी लान थेंगनखरेसी उन्थोकना साथी खरमनि लान थेंगनसी करी मोंगदाइबु मयाम मखोगी लान मी पुंजल बकांदा माद्रे फाजना कैमरा अमा फिट तौरगा लापना दुगा मॉनिटर अम खक्ते येंगलेगा अदुगा हामबदा कनोमदुर रॉकेट लॉन्चर कापचले अदुगा अदुई मथक्ता अमका मशीन गन लेप्तबि कापचल खरमना अदु सोइदमकी सिरमगना अदु सीबे पाउसी मखोय होजबो आइदोरक्तरे मादुगा सिस्पेयर सिदी अथुब द वेरने करेगा दु फिफम से वयंगम चारक्तरे अदुगा सोमदा मक्का सीरिया मनुंग सिदा होजिकसु मखोय गोलान हाइट तगी सु हिंजदना मयाम लम से लौजल खराब इजराइल मयाम लौजल खराब अदु होजिक सीरिया की सरकार होजिक की हाल सिनबु अहामद मागी सीरिया से सेटल ओइकिनि सिनी सेटलमेंट हाइदि हानमाइस होजिक की लान होरबु कांगु से माद्रे सरकार से कम चलाइनी अदुगी लंबी मनाइबे मतुंगदा मासोम ओलसु ओंजलकना ना होय मनुंग द मखोय करी चुक्ति तौनरिमनो करीनो करिमता खंगदे होजिक की सिगी मरमदा ईरान की तरफ तक स्टेटमेंट मयाम लाई ईरान ने अमका हारी हजिक सीरिया दसु मखोई की एक्सिस ऑफ रेसिडेंस अदुगुंबा एक्टिव ओइबगी वानी खंगिब्राने कनादि मखोई हजिक लेबनान दसु लै माद्रेदि इराक दसु लै माद्रेदि यमन दसु लै दो हजिक सीरिया दसु ओइबगी वाना पो अदुई मथक्ता ईरान के सु खुचुगुलै मयाम अमा हजिक मखोई की ड्रोन न चिंगबा अमा मयाम मखोई की सु हजिक मोंगी खुचुगुलै जि मखोई जु सारे मादुगा ngarang सीरिया द लान ताकिबदु हिरोशिमा द न्यूक्लियर लंगथबदु एटॉम लंगथिबदु अदुगुंबा इमोंगदने करिगिनो हाइबदु अदुगुंबा इमोंगदा हाइबु मखोइनी एयर स्ट्राइक तौग्रिदु पूरा मीगी खुचु खुलाई सीरिया की खुचु खुलाई मखोइगी मिसाइल अमा अमा अदुगी मथक्तना मखोइनी एयर स्ट्राइक तो अदुरा असाइगी माना असाइगी बॉम्बदु लंगथबै मतुंगदा अमका अमा असाइ मखादुसु मयाम लेरिमदु खुलाई अदुगा पुखाइरकबदुरा रोइने चाउदना कनोमदु मईदु चाउख्रिमना मई पुलदु अदुरा पूरा न्यूक्लियर की मवंग लोइमतेन चाउबे टेक्नी सीरिया द तौग्रिदु अदु त ममी चिखैतम पांखले नि माना दरनि स्टेटमेंट पिखले इदो हजिक सीरिया मनुंग द ईरान की सुमी लैतरे हिजबुल्लाह की सुमी लैतरे अदु इजराइल सिदे अटैक तौरनु सिदा नंग अखोय चंगजल बिरनु सिनाबा अदु चंगजल पतारगदी अदुगी मतिक चाबा अखोय सु जवाब पिने ना अदु हाइग्रिदिनि अदु मथक्ता अरब कंट्री सऊदी अरब कतर तुर्की असि मखैसि लोइना कोंडेम तवी अदुगुम अटैक मखैदु एयर स्ट्राइक मखैदु अदुम होइदि मपुनजु पदुम त तौदना लोइगदौरुनि अदु फरेन है यही वीडियो सु याम हापुलपन महौद्रे करेगा बि वखल सु खजितम नुवाइते इताउ चखरमदिना सेंगना इदा मासो हयंग यु थुमगदौरिमनि अदु लखा मारसु नाप्तोर सु चलगा चाइ सिंग चामिने माद्रे वीडियो हरे वारी तोरसु नाप्तोर सु तौना अदु आइन लैरिसिनबु पांगन मचा खजितम अइखोइ सिदगी किलोमीटर अनि हुम लापि सुरोक वांग बाहाय तार आइना बुसोम द सिटी दनि मखोइना बो बाजार मनुंग दनि अदुने अदुम अंकल की दुआरगन बो अदुम हाईवे अदुम थौदनि चखरेगा खर फांगनाबा सोम गिसनबु यामना लंबी मचा मचा मयाम सिलबलागी बादुना माद्रे खरमसु अदुम याखोइबु आइबु चामे आइ खंगिब्रने फेसबुक त कराय गनो खंगदा होजाइ रोंगु यद्रैदि कनुम लोंगु मारा याखोइगी कसार लोंगु करा चामजनी अदु आई थेंगसु थेंगनदे अंकल ने आउन दाइरम बनिदा सुम मोइदुना ngang na khotna taw yani madu thengna dri madu
ꯑꯩꯒꯗꯤ ꯑꯗꯨꯝ ꯑꯗꯨ ꯀꯩꯅꯣꯝ ꯇꯧꯔꯒꯗꯤ ꯀꯥꯟꯗ꯭ꯔꯦ ꯃꯗꯨ ꯑꯪꯀꯜ ꯍꯣꯏꯗꯨꯗꯤ ꯑꯗꯨꯝ ꯋꯥꯗꯨ ꯍꯜꯕꯤ ꯇꯥꯕꯅꯦ ꯖꯤꯁꯥꯅ ꯍꯥꯏꯔꯛꯑꯁꯨ ꯃꯗꯨ ꯌꯥꯒꯣꯟꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯃꯌꯥꯝꯗ ꯁꯤ ꯃꯦꯁꯦꯖꯁꯤꯃꯁꯨ ꯈꯪꯍꯟꯕꯤꯔꯤꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯔꯣꯏ ꯁꯦꯜꯐꯝ ꯈꯪꯂꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯐꯖ ꯐꯖꯅ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯦꯗꯅ ꯅꯁꯥ ꯅꯁꯥꯒꯤ ꯔꯤꯜꯗꯨ ꯁꯦꯝꯃꯨ ꯑꯗꯨꯒ ꯅꯁꯥ ꯅꯁꯥ ꯚꯤꯗꯤꯑꯣꯗꯨ ꯊꯥꯡꯒꯠꯂꯨ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯍꯨꯔꯥꯟꯗꯅ ꯇꯧꯒꯅꯨ ꯀꯛꯇꯅ ꯈꯣꯠꯇꯅ ꯀꯅꯥ ꯊꯥꯡꯒꯠ ꯊꯥꯡꯗ ꯇꯧꯒꯅꯨ ꯅꯁꯥ ꯅꯁꯥꯒꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤ ꯁꯨꯝꯅ ꯍꯩꯕ ꯍꯩꯇꯨꯕꯣꯏ ꯃꯌꯥꯝꯅ ꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝ ꯑꯃ ꯀꯥꯕꯤꯔꯦ ꯃꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯁꯦꯝꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯛꯆꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯅꯍꯩꯒꯤꯗꯤ ꯄꯥꯎꯁꯤ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯗꯨ ꯍꯌꯦꯡꯗꯨ ꯏꯟꯁꯥꯜꯂꯥ ꯃꯇꯝ ꯐꯪꯉꯗꯤ ꯊꯣꯛꯆꯔꯛꯀꯦ ꯂꯥꯏꯛꯇ ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯥꯅꯁꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ